खुरुमजरी SKTV न्यूज़ पु यंगबीर पुनु पु तराम नोक्सरी हजिक अहानबद मरुब पाउसिंग पिजरी अहोंबा अमदी अराइबो मोमंदा हेल्थ केयर सर्विस की लेंगा खक्तना पीबा ngamde lanai miyo amadi miyam yauna amata oina honaminab sangi haina गवर्नर AK भलाना फोंदोखरे NRC तोगना सेंसस पांगथोकनब होनरिबा लेंगा की थोक्थिलसी माइथीब नंगनी हाइना फेडरेशन ऑफ हाउमी की प्रेसिडेंट सापमचा जादुमनी ना फोंदोरकली अमसुंग सही असि सेशन द तंगदब लाइरिक सबस्टैंडर्ड ओय हाइना मारा सिरदुना महिरो सिंगना बाबूपरादा लेबा बोसेम की ऑफिस ता येरुम लंगसिंदुना लंदाखरे हजिक पाउ सदोल पिजरी अहोंबा अमदी अराइब ममलदा हेल्थ केयर सर्विस असि लेंगा खक्तना पीबा ngamde हाइना हिरम असिदा लनाई मियो अमदी मियाम याउना अमत ओइना होनमिनब संगी हाइना मणिपुर की गवर्नर अजय कुमार भलाना फोंदोखरे वाफम असि गोजेंद्र फाउंडेशन लेखिद्रबा ख्वाइरकपम कृष्ण गोपाल की मिंग दकटपा ख्वाइरकपम कृष्ण गोपाल CAC निंगथौखोंग बिल्डिंग संगाबगी थरमदा महांगना फोंदोखिबनी निंगथौखोंगदा पांगथोकपा थरम अदुदा मणिपुर लेंगा की होम मिनिस्टर के गोविंदास MLA TS बसंता MLA I नलिनी देवी MLA TS शांति MLA T रोविंद्रो अमदी S प्रेमचंद्रना अथोइब मिथुंगलेन सिंगोइना सरुक याखी गवर्नर AK भलाना बिल्डिंग अदु संगारब मतुंग गोजेंद्र फाउंडेशन की वाइस प्रेसिडेंट बिष्णुपुर डिस्ट्रिक्ट की CMO दा ख्वाइरकपम कृष्ण गोपाल CAC बिल्डिंग असि लेंगाक नमियाम की अना लाइंगदा सिजननबा खुशिनखी थोरम अदुदा गवर्नर अजय कुमार भलाना हाइकिबदा सखोप लमदम अमा सेमगतनबा होनबदा मसा मौ फौबा सिसु तंगाई फदे गोजेंद्र फाउंडेशन ना मियाम की अना लाइंगी दमक बिल्डिंग अमा सादोना लेंगाक ता कुसिनबा हाइबसी मियाम की असिंगबा थगोल तौबगी मयेक लारब अमसुंग शक्ति लेबा खुदम अमनी PP मॉडल दा चलाइगदबा CAC बिल्डिंग असिना बिष्णुपुर खक नतना लमदम असिगी मियामना मसिगी खुदोंग चाब लोगदना अना लाइंगदा हेन खुमांग चौक्सनबा ngamlagani हाइखी This is a powerful example of how public service and philanthropy can come together for the greater good. In commercial listing, we call it as PPP, public-private partnership. It's an example of that on the social sector side. The contribution of this foundation is expanding into health sector also. I'm told they have been doing very good work, as I mentioned, in various sectors, but I was especially told on the education side they have done outstanding work. Here in this building, establishment of a dedicated maternity ward within this facility is particularly significant. Access to quality maternal health care is essential for ensuring safe motherhood and healthy generations. This new infrastructure with its operation theatres, labor rooms, neonatal care facilities and wards will enhance the capacity of this health center to serve the people of Vishnupur district and beyond. थौरमदुदा मणिपुर लेंगा की होम मिनिस्टर गोविंदास कोंथौजोमना हाई महाकी मधौ कृष्ण गोपाल की मचा असि निंगोल अमखक्तने लेखिद्रबगी खोंगुल असि मुलबसु महाकपु निंगसिंगदुना लेहोंगनबा गोजेंद्र फाउंडेशन नुपी खक्तगी लायंगफम ओइनबा बिल्डिंग असि सारगा कटपनी अमरोमदा प्राइम मिनिस्टर नरेंद्र मोदी ना लेबाक असिगी डिस्ट्रिक्ट खुदिंगदा मेडिकल कॉलेज अमम थमनबा लौथोखिबा लेबना मणिपुर की गवर्नर ना प्रपोजल थादुना डिस्ट्रिक्ट असिदा मेडिकल कॉलेज अमा लिंगनबा होनबियु हाइना मिनिस्टर गोविंदास ना गवर्नर की पुनिंग चिंसिनखी कोई मेओय बना हिंबा मतमदा कोई अफबा कक्षाम लयबो कांतदा कोई अफबा वाखलोन सेले हाइबना अदना कोई बिल्डिंग असि ला मतुंगा मसिगी बिल्डिंग असिदा कोईदा सरकार की बिल्डिंग अमसु लाखे लाइबा सरकार की बिल्डिंग असिगा अनि असिना हेल्थ केयर सिस्टम असिदा याम साउना सोबा मतें पांबा अमा सोयदा कोयगनी एज ऑनरेबल प्राइम मिनिस्टर अनाउंस for establishment of one medical college in one district. I humbly urge the Honorable Governor to kindly establish and send a proposal to the Government of India for establishment of a medical college in Vishnupur district. Sir, your proposal to the Government of India will definitely materialize, sir.
NRC तौदना सेंसस पांथोकनबा होनरिबा लेंगाकी थोक्सिल माइथीबा नंगनी हाइना फेडरेशन ऑफ हाउमी की प्रेसिडेंट सपमचा जादोबनी फोंदोरकली ngasi Julalen Kabole Kaida leba Federation of Haumi ki office ta pangthokpa pawki mifum amada Sapamcha Jadumani na makha taraduna Handak Chief Minister Yunmam Khemchan amadi Rajya Sabha ki MP Ningthau Sana Jawle sembana Union Home Minister Amit Shah ga unakhi baduda census ki matangda Manipur miyam ki apamba sing phongdok namgani haibagi thajaba lai Kangpokpi Tengnopal Chandil amadi Churchanpur Chingba district singda kumjali singam chamapan humphumapanda kun chatreka kunthra mathoi khak leiramba adu kumjali singani ga kunmari phawbada kun lisingamaga chatruka kunmari punna kun chanipanga marfutra humdoi hegalakhi nakalamromda Tamenglong None Senapati Ukrul amadi Kamjongna Chingbada kumjali singam chamapan humphumapanda kun chamaga kun taret khak leiramba adu kumjali singamaga Napi gari kumjali singani ga kungamari fawda kun chamanga humputra trukta hingatki High River District khara asida ka hena kungi masing hengalakli ba sigi matangda kumjali singani ga kungani thoida phamkhiba mifam amada Federation of Haumi gi oina ngalingai degi mari lenab singda memorandum pishin khiba laikre mapandagi changsilakpa illegal immigrants kharagi oinadi census pangthokpada yaninglam bayai adubu Manipur gi asengba yelhongbi amadi India gi citizen oiba singnadi NRC tobo pamli Miyam gi apam gi mayokta census tawrabadi census operation adu mapum phaba ngamloi Manipur gi apun gi missing puthokpa ngamloi maramaduna miyam gi apam ba nathaibana lainga asi maithiban nangba khak natana choppa nangani Federation of Haumi gi oinasu census pangthok tringaida NRC tawgodabani haiba miyam gi firepta chapchana lepli haiki Manipur apumagi census ta tapaki sam yong dre na tragana ukhu gi kamjong gi tangkhu gi area antargam mau gi marang gi area senap gi area yaw de harga di census gi mana gamen to wi census go pung baro madu chan ba yaro haitare hobi sama samona handak samda lakma tamda tha tar ki manunda illegal migration khandoga my maram da halana ba wapam thamami si yangadi honorable home minister na Manipur ki chief minister kauri si machi matang da illegal migration ki matang da Manipur miyam na pami ba se akui NRC tongnu ba wapam se machi hogdor kadra habagi wakhal nama soidane leina wani khali home minister na kauri ba mifam de da honorable chief minister Khemchana hogdor kadi haiba wapam da hogdoktana tumina lei ibudu da home minister ki wakhanda nokmin ma masu harongada haiba ai khali Kumjali singani kuntaruki session da tamgadaba lyric substandard oi haina maral sirduna mahiru singna bau parada leba bosem gi office ta yerum nangsinduna landakre ngasi masing yamlaba mahiru singna quality yaudaba lyric phongbada chenariba myo singi mathakta action logodabni haidna bosem office yongna thomjilakpada Manipur police na thatnaba honabada nakalani gi marakta chawna muknaba thokhi ngasi khongjang aduda Democratic Students Alliance of Manipur desam gi president oinam Romesh na phongdorakpada mahiru singna kumjali singani kuntaruki session da tamgadaba lyric yauna exam thabada sijinagadaba che chang sing asi substandard oire haiduna laibak punjaw thinkrabam posak ababu Board of Secondary Education Manipur gi authority singna wathok asi namsin naba honarakliba asi laibak thibani loinana substandard oiba che lokshiliba amadi che adubu supply tarumliba miyoi singi mathakta lakhopam thokpa action lokhatana tumina leshinduna issue asibu losinaba honariba asi desamna yaba ngamloi bosiam na ngamliba ngapigani bosiam na namliba mahiru singi like asi quality maintain togdna namle haibasu miyam na khangnarabo wafamni asigumba thong asi makhatana lamdam asida thoktanaba desamna changsilakliba khongjang asida miyam na mating pangbiu hainasu appeal torokhi Yasidagi ahum gi mamangda academic session 2020-60 migration na tamgadaiba lyric amadi migration na exam thabada season nagadoriba answer sheet ki CSC ase masi substandard ore masi quality yaudre haidana masi miyamda masi puthoga kanda desamna leba punjaw thilan graba wafam amabu masi ajik phaba board ki authority na tumina lesila kanda
masida lokatan thokpa sub standard oiba chebu loksiliba mi bu oiragasu chebu piraiba mi bu oiragasu makoli matakta lokatan thokpa action lokatabida tumin masin mesalakanda isu asibu losin ba yagini kaina khanba adugu mathongado maduni dasami tabiragalo bochina haji chathariba haji namiba larik singase masi sub standard oire masi quality yaudre abase masi printing farm me amdagi desamna chale thana paper ki quality se me amde puthokaba hoda lasi haji namiba Mian da sini pangal apa larik saya, asli bawa dah sub standard way dia, ini putar di masih ada bawa, hampir lepas ada list kan saya kata, biasa mian da lepas mian da tahu saya, masih biasa kita ni penyai itu. Malem Pumbagi oina petrol amadi diesel gi mamal hengal abusu India gi miyam da thaw mamal hengat pagi chaitheng nangandana ba lengak na fuel gi excise duty sing hantan ki badu gi mdawak Rajya Sabha ki MP ningthok sana jawbale sembana Prime Minister Narendra Modi gi lengak po thagat pa phongdokre ngasi famkhiba parliament mifamda 0 hour gi khudong chaba lawraga MP ningthok sana jawbale sembana hai Malem gi oina thaw gi mamal hengat pagi khudong cha da ba phibam mayok nari ngai tanja sida India lengak na miyam gi khalaga petrol amadi diesel da loramba excise duty gi senpham liter amada lupa tara tara hanthakhiba asimak thaganingai ni West Asia da thokliba irang asina maram oiraga Malem Pumbagi oina thaw gi mamal hengatpagi chaitheng nangli South East Asia gi lebak singda chada kontra dagi yankhai fawba hengatpa yauri North America gi oina chaurakna chada kontra Europe gi oina chada kun amadi Africa dana chada yankhai rom thaw gi maman hengalakli Hairiba khudong chadaba phibam mayok nadriba asi India khaktani haina mahakna haiki MP ningthok sana jawbana makhata na hai Malem Pumbada tambang amdaba phibam ama mayok nariba sida Prime Minister Narendra Modi na luching malengak asina India gi miyam da yariba makhai sel thumgi awaba pidanaba thorang sing paikhatli khongthang asina oil company singna thengagadaba sel thumgi polumadu hantahanba khaknatna miyamna ahenba sel charging tawbagi awaba sing thengnadanaba thabak paikhatli amaromda India gi miyamda thawgi awaba mayok nadanaba export duty amuk hanna impose tawri diesel gi oina liter amada lupa kungama thoi dasmik manga amadi aviation turbine fuel dana liter amada lupa kungama pan dasmik manga export duty impose tawri profit hantahanduna yariba makai lebak asigi miyamda thawgi mamal hengatpagi awaba thengnadanaba thawrang asing lokhalakli lengak na lokhalakliba khongthang asi India gi citizen crore chamaga nifugi oinadi achobo relief amani khongthang asi political gi kanaba phangnaba honabagi mahut lebak miyam gi yaifanaba lobani Prime Minister Narendra Modi na luching balengak asina matam chana miyam gi yaifanaba warep lokhiba adugi damak upper house asina India lengak po thagarpham thoi haina MP ningthok sana jawbale semana makata na phungdokhi Honorable Prime Minister Sri Narendra Modi ji and his government for the bold decision to shield its citizens from rising global fuel price by sharply reducing excise duties on petrol from rupees 13 to rupees 3 per litre and diesel from rupees 10 to 0 or nil per litre. Amid escalating tensions in the West Asia and steep surge in crude oil prices from around $70 per barrel to nearly $122 per barrel in just a month, fuel prices have risen across the world. Fuel price hikes in Southeast Asia countries is 30 to 50%, North America around 30%, Europe about 20%, and Africa close to 50%. Only India stands out as a rare exception. Faced with this global volatility, the Modi government chose to absorb the financial burden rather than pass it on to the citizen. This move not only reduces pressure on oil companies but also ensure that there is effectively no additional burden on the common man. Despite significant revenue implications, the government has prioritized public welfare, continuing its consistent approach since the Russian-Ukraine conflict began. Lebak asigi tribal freedom fighter Rani Gaidilubu ikai khumnaba utpo oina mahaki pongnafam lamdam Tamenglong district ki Longkau Nungkauda museum ama sahaba hogdana lairibasi athubada sahanaba RNPO amasung RNCM na Chief Minister Y Khemchanda ultimatum ama pisinkhre Rongmai Naga People's Organization amasung Rongmai Naga Council Manipur gi General Secretary singna khuyek piraga Chief Minister Y Khemchanda pisinkhiba apunbagi ultimatum aduna hai
लेबाग असिगी ट्राइबल फ्रीडम फाइटर रानी गाइजिलुगी मिंगदा नुंकाउगदा साबा होगदना लेरिबा म्यूजियम असि अथुबदा सानबा मरी लेनबा ऑथोरिटी अमसुंग डिपार्टमेंट सिंगदा खंगनबियो हाइरिबा म्यूजियम अमा सानबगी दमक इंडिया लेंगा की मरी लेनबा मिनिस्ट्रीना ngasiदगी चाही मंगागी ममांगदा मसिगी सेंफम सैंक्शन तौखरबनी लोइनना म्यूजियम असि सानबगी उरेप उयुंगसु यूनियन होम मिनिस्टर अमित शाहना तमलंब लेखरे अदुबो रानी गांजिलुबो इकाई खुमनब उत्पो ओइना सागदौरिबा म्यूजियम असि ngasi फावबा करिगुंबा अमत्ता तौदना लेबा हाइबसि रोंगमै मियामना हक्सिना लौगी मरमदुना चलिबा था असिगी मनुंगदगे हाइरिबा म्यूजियम असि सानबा चीफ मिनिस्टरना मरी लेनबा डिपार्टमेंटा खंगनबियो लोइनना तौसेम सब डिवीजन की मफम खरा जिरिबम फॉरेस्ट डिवीजन दा यावरिबा सिसु अथुबदा सेमदोकपियो हाइना अल्टीमेटम असिदा मखाताना खंगलकली रेपर्टरी ऑफ वारी लिबा मणिपुर हेड ऑफिस खुराई चैथबी लेरक इम्फाल ना मणिपुरी वारी लिबा आर्ट फॉर्म बु मपाल लमदमदा खुंदारिबा मैतई सिंगी मफमदा हेना चौखटहनबगी पानमदा लिसांगसिना चही खुदिंगी चथरपगी सरुक अमा ओइना ngasiदगी मापलक सुबा वारी लिबा चेराव फेस्टिवल इंग्लिशिंगनी कुनगतरु असम की होजाइदा लेबा नंदपुर होगदोखरे रेपर्टरी की ब्रह्मपुत्र वैली ब्रांच होजाइगा खुसमनदुना लागलिबा अप्रैल 5 फाउबा चथगदबा फेस्टिवल होगदोपगी थरमदुदा रेपर्टरी ऑफ वारी लिबा ब्रह्मपुत्र वैली ब्रांच होजाइ असम के प्रेसिडेंट KSS विष्णु सिंहना फिरा सिखटके थरम की सरुक ओइना लेखिद्रबा वारी लिबा ओजा सिंगी मफमदा हाई लेकतुना इकाई कुमनब उठखी हंदकता NEZCC दिमापुरना वारी लिबा आर्ट फॉर्म की गुरु पादबी पिरखरबा यारिपोक्तगी वारी लिबा ओजा समरायलापम कुंजा बिहारी शर्माबु खुदोल तमदुना इकाई कुमनब उठखी असम साहित्य परिषद की फॉर्मर वाइस प्रेसिडेंट पुखरमरम कामिनी सिंहना रेपर्टरी ऑफ वारी लिबा मणिपुर की डायरेक्टर तखेलंबम श्याम कनाई सिंहगी लमजिंग मखादा सही खुदिंगी लेप्तना वारी लिबा फेस्टिवल अमा असम की तोंगान तोंगानबा मफमसिंगदा पांगथोक्तुना आर्ट फॉर्म असिबो हेना चौखटनबा होनरिबा असिबो थागतपा फोंदोखी फेस्टिवल असिदा रेपर्टरी ऑफ वारी लिबा मणिपुर दगे डायरेक्टर श्याम कन्हाई याउना वारी लिबा अहुम रेपर्टरी की बराक वैली ब्रांच कसार दगे वारी लिबा मरी अमदे ब्रह्मपुत्र वैली ब्रांच असम दगे वारी लिबा तरेत पुन्ना वारी लिबा तराग मरीना सरुक याखी ngasi ahobu numita repertory of wari liba manipur ki senior active member samurai lapam kunja bihari sharmana mahabharat ki virat farbergi daumia guru na virat lebakta thunglaba matang dagi liba hauki धर्म ईशान पामी पुनमक्तु आई हाई अदुदी गुरुदेवा यारगदी ngasi magling di bada kari kaiba leibagi हे ipasat ki हजिक पावगी मरक थना अतेन ब्रेम लग्जरी Kripadasini Advanced Hospital da Hemorrhagic Stroke Head Injury Comprehensive Management Unit ama hangdokjari. Koi hospital la koi ne approach tawjir be se keyhole surgery ne approach tawjai. Kripadasini Hospital na sizinariba Hamilton C6 ventilator haiba asi AI technology yauraba ventilator amani. Brain tumor gi operation na se akoi hospital la khazana pangthok sai. Akoi de lairiba microscope asi Leica gi Provido Premium Optics Neurosurgical Microscope ni. Ado akoi ne add on na hapsan jariba sodium fluorescent technology haina software ama hapsen jai. Masigi sumathakta well trained staff singna patient bu thuna amasung hena fahanba asina hospital da admit tawbaga lying bagi matam hanthanduna patient gi imung manungda cell changbagi changsu hanthanba ngami. Akoina ni compressive craniotomy plus cysternectomy hana procedure ama hapsen jai. Aduna brain gi swelling se handahali recovery time da thuhal. Kripadasini Advanced Hospital asi PMJY amadi CMHT impanel fanglaba hospital ni. Kripadasini Advanced Hospital Palace Compound near Vaikachandra Open Air Theatre. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare
local cable operator ama oiduna miyamda news amasung entertainment programsing yauhanbiyu SKTV gi technology amasung magun leiraba service asida adumsu yaubiyu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani. ब्रेक की मतुंग दमया मुतराम लोकसरी हसिंग मखाता पाउसिंग पिजरी ममंग था मार्च की तांग कुनगनिपान दा आई ग्लैम मणिपुर ना प्रेजेंट तौरगा मणिपुर यूनिवर्सिटी की ऑडिटोरियम दा पांगथोखिबा आई ग्लैम मिस एंड मिस्ट्रेस टीम मणिपुर अमदी मिस एंड मिस्ट्रेस जूनियर मणिपुर ब्यूटी कंटेस्ट 2026 सिनखिबा आई ग्लैम की मियोई सिंग नुमित मंगानी की मनुंग दा मिलादा पाव फौरनबा खंगलकली हिरमसी की मतंग दा मितई इरोल येक लोइना सिलोल अपुनबा लुप मिलाल कंगलेपाक की पब्लिसिटी सेक्रेटरी ना थादोरपा चेरोल अमन हाई ब्यूटी कंटेस्ट अदुगी जूरी मेंबर अमना हंगबा वाहंगी पाखुमदा कंटेस्टेंट नुपी मचा अमना ममालोन दा पाखुम पीबा मतमदा जूरी मेंबर अदुना इंग्लिश दा ट्रांसलेट तौनबा खंगनखी मदुदा नुपी मचा अदुना इकाइबा मोंगदा ममालोन बु चौकथोकना nganglubagi damak सॉरी हाइरकपा मिकुप्ता ब्यूटी कंटेस्ट अदुबो येंगलिबा मियाम अमदी लमदमसिगी ममालोन बु नुसिजबा मियोय कया थमोय काइखी लोइनना थौदोक अदु सोशल मीडिया दा वायरल ओइरखी हिरमसिदा मिलाना लुमना लौबगा लोइनना आई ग्लेम की ऑर्गेनाइजर सिंह पाव फाउकनबा होनबदा मोबाइल फोन स्विच ऑफ थमख्रे मखोइगी लंबोई खोंगलांखोंगदा लेबा ऑफिस यावना मखोइना लेगनी थाजबा मफम खरदा मिलान की थौमिसिंगना उननबा होनबदा ngasi fawba thonglonduna leibadagi unaba phangdre मिलाना आई ग्लेमबू सिलिलांगलिबा सिंगदा हाइनिंगबदी अथुबा मतमदा फमिनदुना वारोइसिन पुरकनबा होनमिनसी आई ग्लेम की चन्न कांगलोंदा ममालोन ngang यादि हाइबा यावब्रा हाइबदु खंगमिननबा नुमित मंगानी बनुंगदा मिलादा पाव फॉरकदबनी मतुंगददी असिंगुंबा मथोंग हुक्तबा थरम अमता ऑर्गेनाइजेशन सिंगना पांगथोलोइदबनी इमालोन नमथनबा होनरकलबदी मदु चपचाना थेंगनगनी लोइनना कनागुंबा अमतना लोल की मतंगदा कॉम्प्रोमाइज तौरो हाइनसु चेरोल असिना मखाताना खंगलकली ऑल मणिपुर मुस्लिम स्टूडेंट्स ऑर्गेनाइजेशन ना वर्क फॉर वोट मणिपुर की मखादा चलाइरिबा स्कूल अमदी मद्रासा सिंगदा ताकपी तंबिरिबा ओजा सिंग अमदी स्कूल की तंगाई फदना लेगदबा इंफ्रास्ट्रक्चर सिंग हक्थेंगना यंगसिनख्रे हारी यंगसिन खोंगचरासी की मतंगदा आमसो की प्रेसिडेंट थादरोपा चेरोल अमना हाई वर्क फॉर वोट ना चलाइबा लिलोंग नुंगैदा लेबा सनराइज पब्लिक स्कूल अमदी लिलोंग हंगम थाबीदा लेबा मद्रासा जामुल इस्लामदा ngasi yengsinba chalubada ahongba kaya leiramba thengnaki सनराइज पब्लिक स्कूल असिदा महिरोई चतुक्रोम निंगथीना मही तमली वर्क फॉर वोट मणिपुर की मिंग मखादा लेम स्कूल यूनिफॉर्म अमदी टेक्स्ट बुक सिंग फंगनबगी थबक पांगथोकपसिना लाइरबगी पनखै मखादा लेबा अंगांग सिंगदा एजुकेशन की मंगाल फंगनबदा अचौब मफम अमा पीरे स्कूल असिदा क्लासरूम की अवाटपा लेरिबसी कोकनबा मथंग सहीदगी वर्क फॉर वोट मणिपुरना क्लासरूम मंगा एक्सटेंशन तौरगनी स्कूल असिदा मद्रासा मॉडर्नाइजेशन स्कीम की मखादा अपॉइंट तौरखिबा रेगुलर ओजा कुनगतरुकना ताकपी तंबीबगे मथक्ता स्कूल असिगे मैनेजमेंट कमिटीना राइम्स मैतै मयेक हिंदी अमदी अराबिक सब्जेक्ट सिंग ताकपी तंबीनबा लोइनना लनाई ओइना ओजा 13 अमसु मल्ली ऑनरेरियम पीदुना ताकपी तंबीबगे थबक चथरी आमसो नमयामदा हाइनिंगबदी हंदंग मरक ऑर्गेनाइजेशन अमना वर्क फॉर वोट मणिपुर चलाइब स्कूल अमदी मद्रासा खरगी रिपोर्ट लाना संदोक्लिबा असि लाइबक थीबनी असिगुंबा थोंगसी मखाताना तौबिगनो हाइना चेरोल असिना मखाता तारी महिरोई सिंगबु एग्जाम दा आरानबा पांबै सिजिनहंदुना पास तौनबा अमदी मार्क वांगनबा होनखिबा खंगाबोक्ता लेबा बेस्ट एकेडमी स्कूल थिंजिले थौदोगदु चेनरिबा ओजा मरी पुंग निफुनिपान की मनुंगदा लोन थिंखरबा लालहरुब कंगलेपा कम्युनिस्ट पार्टी पीपल्स वार ग्रुप KCP PWG यूनिफिकेशन दा पाव फॉरकदबनी हाइना खंगलकली ngasi KCP PWG MC यूनिफिकेशन की PRO चिंखाई nganmana खुयेक पीदुना थादोरखिबा चेरोल अमदा KCP PWG यौना तोंगान तोंगानबा महिरोई लुपसिंगना लमदमसिदा अफब महिरोई पुथोकनबो होननिंगे चेरक्ता ओजा ममा मपा यौना मियोई खुजो खरना महिरोई सिंग एग्जामिनेशन पास तौनबा मार्क वांगना फंगनबा आरानबा पांबै सिजिनहनबा असि यामना लाइबक थीबनी बोर्ड ऑफ सेकेंडरी एजुकेशन मणिपुर लौबा क्लास 10 की एग्जामिनेशन अमसुंग काउंसिल ऑफ हायर सेकेंडरी एजुकेशन कोसियम लौबा क्लास 12 की एग्जामिनेशन दा महिरोई सिंगदा आरानबा पांबै सिजिनदुना एग्जामिनेशन पास तौनबा होनबदा
Thawal District ke Khangabokta leiba Best Academy School amadi school asigi oza mari yawm libasi khunai na ngakpi ba yaroi daba maral langsil labani loinana aranba pambai sizin handuna mahiroi khunai bu mangnaba honabada chenariba school asida oza mari Laisam Santa Ningthaujam Sunil Moirangthem Raghumani amasung Khundrakpam Babu Tombi Singh pung nifu nipan gi manungda KCP PWG da pau for kadabani makhoina sathakiba aranba dugi matangda singdokadabani haukiba February gi tang kun gumdoi dagi March gi tang kun gumdoi fauba bosiamna longtuna high school living certificate ki examination ki aroiba numit March ki tang kun gumdoi da mathematics subject thokpa numitta Best Academy School khangabokna school asigi ozamari asiga loktunaraga mahiroi sing aranba pambai sizinatuna examination than kibadu mahiroi khunai khaknatana kanglei khunai bu mangna honabani masigumba lichas sing asina mahiroi sing amasung mahi masin gi thabakpu saungna maning halalle maramasina aranba tawriba sing thidoktuna chumthokpagi tangai fadab lei aranba tawriba sing dandi piba natraga chumthokchanabagi tanja pibagi tangai fadab sulai KCP PWG na handak examination da aranba pambai sijinabaga mari lenana lokholakpa khongthang oina Best Academy School khangabok thingzile loinana aranba pambai sijinaduna mahiroi singbu examination thalambada chenariba school asigi oza mari pung nifu nipan gi manungda KCP PWG da pau for kadamni haina chero lasina khanglakli Japan gi Tokyo dagi New Delhi tamna parakhiba flight amada medical emergency Europada American Oncology Institute Bavina Specialty Hospital Imphal ki critical care specialist Dr. Loni Lirina mai pakna manage tawkhre thogdogasi sahi asigi February gi tang kun gi panda Tokyo dagi New Delhi tamna parakhiba Air India gi flight AI 357 da thokibani pung nipan gi manungda pung ani rom paigadaba walingai da Sahi kungama thoirom ki nupi masa mana akan mamong da thabak nabagi amadi sor honba wabagi complaint torpadagi cabin crew singna flight aduda qualified medical professional sing yauragadi mating pangbinaba lokthoraki maduda Tokyo dagi flight aduda tolakhiba Dr. Loni Lirina atopa foreign national gi junior doctor amaga loinana mahakpu khudakta layengki patient adu angang oingaida asma laibagi history leiramki loinana mahaki mihun adu minute amada chamago humpu chonglamki amadi blood pressure na yamna nemna 90/60 mm haizida leiramki hairi acute asthma attack tawre habagi khangbaga loinana Dr. Lonina oxygen support nebulization amadi atai medication sing sizinaduna minute kontra ki manungda patient adu stable oiba ngamki hari matam chana layeng hobna maram oiraga emergency landing tawdana New Delhi tamna pairaki hari flight manungda medical emergency thopase adumak yogali flight chatruk khudingi flight amada medical emergency yorbasu patient gi marai bakti flight aduda tonglakpa medical professional singna oiri haina Senapati district tagi American Oncology Institute Bavina Specialty Hospital Imphal da hojik thabak toriba Dr. Loni Lirina fongdorakli Emergencies happen anywhere, anytime. During my flight, international flight from Tokyo to Delhi, which was a 10-hour flight, Air India flight, there was a medical emergency halfway during the flight on board. So there was, just 2 hours before landing, there was an announcement saying that there's a medical emergency requiring of a doctor immediately. When I stood up and went to check what was going on, the whole crew was in panic mode, asking what to do. There was a young lady who was gasping for breath, and she was on asking further questions. She said she was having chest pain, and when we checked her vitals, her pulse was very feeble. Her BP was around 80 to 60. Then her pulse rate, heart rate was around 160, and her saturation was around 80% with that oxygen given. So on further asking her history, she was on all patient of asthma as a kid, currently not on any medications. And during that time, the crew asked whether they would have to do an emergency landing because of this situation. But I asked them we will give the medications and see further after some time whether it settles or not. By the grace of God, this is a situation which we deal on a daily basis in my workplace. So we were able to administer the drugs which was available on board, and after around 20-30 minutes, she did settle down.
Wangkai ayang palilamida leba Social Amelioration Society na silaga chatharakpa Placement Link Skill Development Training for Youth of Manipur in the Tourism and Hospitality Sector give valedictory ceremony ngasi SAS ki campus na pangthokre. Northeastern Development Finance Corporation gi sponsorship makada pangthokpa thorum masida lairik hairaba thabak phangdriba mahiroi kunda skill training mapung phana phanganki makhoi kun gi manungda mari amadi hanana thabak phangba ngamkhre lemhauriba makhoi tara tarukki manungda amana Dubai da thabak phangkhibaga loinana tara manga amana India gi achoba city singda tha sing manungda thabak join tobagi khudong chaba phangankhre ngasi gi thormadu job placement phangkhraba mahiroi singda certificate amadi offer letter singsu kusinaki skill development gi leiba nefi gi sponsor tawrakanda khoi gi Manipur gi China sing job opportunity gi makhoi placement ama training tawrakanda khoi trainer sing na trainer pi bi rakanda makhoi gi job opportunities khoi phangandana moi leiba training 20 simons few of them will be going to Dubai and few of them will be going to Bangalore and they getting the placement out there oi toloti yambaya yamdabe but it's just the beginning sumbasi amna pai khoi gi sai khoi na every leiba educated youngsters leiba mayam government loinamak thabak provide tawng ngamdinate ado saista nefi gi sponsor makhada skill development tawdana atopa institution singda atopa MLC singda magi job ke placement ke tabasa is a very good step is very good for the state of Manipur. Nongmagi oiba cyber crime gi matangda awareness program ama ngasi Ziri College ki multipurpose hall da pangthokre Jiribam District Police na sinduna pangthokiba awareness ki thormaduda Jiribam District Police ki SP Prakhar Pande Jiri College ki Principal Rajkumari Sanatombi amadi atai masak nairaba singna saru yakhi thormaduga mari lenana Jiribam District Police ki SP Prakhar Pande na haikibda chokholapagi matung ina crime su nongmagi hengalakli crime da chenaba sing laina fagatpa ngamlakli Aikhoina yamna toina thengnariba social media da mobile phone da chathariba crime sing asidagi aikhoina karam haina ngakthokani haibana chingba khangnaba ngasi awareness asi pangthokpani masi maru oina mahiroi singda hena khangandaba yadi haiduna college asida pangthoklibani haiki ngasi gi thormaduda tongan ba mafam singda thokpa crime amadi masidagi karam haina ngakthokani haibagi matangda slide show su utkhi The CCTV cameras in our home, in our office, out on the streets, the speakers that we are having at our home, the light bulbs, the locks on our doors, many of the buildings, all of these things are connected to the internet. And internet, as we know, it is a parallel space. A person who is sitting, say, in San Francisco will be giving some instructions to a person who is sitting, say, in Korea, who will be giving further instructions to some person sitting, say, in India or the Philippines. And the user who is actually using those services will be sitting thousands and thousands of miles. Leimakhongda leiba John Calvin Academy School ki nauna saba computer training lab ama Indian Army na sangaduna kusinakre Digital India gi pandam phangnaba amasung e-learning chokhnabagi damak computer training lab adu sangabani Khongthang asi maikei dongi mahiroi singda digital literacy gi wakhalon hena leinaba amadi anobo makhal gi mahi masing gi kanglon matik chana phanganabani hairi thormaduda school asi gi oina oza mahiroi amadi khunja singna saruk yakhibag loinana nat ki oiba thorum kaya su pangthoki thorum gi saruk ama oina mahiroi amasung Indian Army gi makok thongba singi marakta wari watai sanaduna digital education gi lamda hena changshinaba khanganki All India Football Federation AIFF ki miyang makada home and away basis ta sathariba I-League 2 2025-2026 season da Manipur gi Neroka FC amasung Sporting Club de Goa hayeng nungthil pung hum tabda Khummalampak Main Stadium da lamba tong nagadori Neroka FC gi ani suba home ground gi match asiga mangoinana ngasi chingmenong da leiba Neroka FC gi president su oiriba Wangkai SC gi MLA Thangjam Arul Kumar gi yumda club asigi sanaroi amadi Official singa loinana yaifa thongni thorom ama pangthoki thoromaduda MLA Thangjam Arun Kumar hai mamang thagi tang kungani panda Neroka FC amasung Delhi Football Club ani gi marakta sanakhiba ahanba home ground gi match aduda miyam gi maikedi gi thamkhiba target adumak yoba ngamkhide
adumoinamak sanaroi singna masa masagi haija singjaba amadi thongna phutoktuna match sanakiba ubada apenwa fauki hayengani subu oina sporting club de goa ga sanagadoriba match asidadi team official amadi club asibu nungsijaba miyamna thamliba pandam adumak yaunaba sanaroi singna sanarakani haibagi achetpa thajaba thamli haina mahakna phongdokhi thormaduda neroka fc gi maru oiba sanaroi pratik kumar singh Aloysius M Fizam Sanathoi Waikhom Rohit Waikhom Arun Kumar Loitongbam Kisan Singnasu hayengi match asida mai paktabi yadi haibagi wakhalonda anoba lalong sijinaduna sanagani haina phongdokhi Neroka FC gi ahanba awe match ta GMSC team ga lagliba tang mapanda Mumbai da leiba Corporus Stadium da sanagani match asida team combination chana sanaduna lemhoriba match singda full point phangnaba ngamnaba kanna honakani hainasu amat oina warep longminakhi Singsu yam tawa yauna sanabi nan JFC ka sanabado tiki mutik nungai yembada ngangsing mamagi haijaba mamagi ngamjaba level da mai sanajai pesu koina ha yam hena wang expect to dugasu akogi expectation gi wang da moina performance pi adu yam nungai club sigi run tongna borakda chindagi horaga field bogda lowriba todang si responsibility singsi koina maki magi patana responsibility lowner kadani team mamana success hoidorisi aduna masing handaki lakadoriba team sida koi tugi mamidu tabu wi kogi unity patana lei hoji coaching ga singa yam phajaba relation laibu bu phangi the players singi marakta su yam nusinana thanami naba yam nusinana amaga support tongna bagi mogi mami ma taba hui koina adu oiraga de kogi team je sui damki success hoigani ekoi so kogi best level da ora jage du manipur gi ta lebiriba bol bunu sibiba neroka bunu sibiba miyamna su support tobiu koi so kogi best level da hona jaraga andiki second division najik sida mai paga muka hanna first division level da karna hona jage Manipur Cricket Association asilaga Thau Ground amadi Sedok Ground da tongan team taramathoina saruk yaduna sathariba ahum suba MNCA Under 15 Girls One Day Cricket Trophy 2025-2026 ki ngasi sanakiba match singda Thau Thamaiban amadi MPA Thonglawjum mai pakre Cricket Trophy asigi ngasi Thau Ground da sanakiba league match da Thau Thamaiban na STYCC Chagolman Tera Kaithelbu yamna lakchana run chahumga humpuhumdoida maithiba pikhi match ajuda thaugi sanaroi marbi maibamna ball chamga tarukta run chani ga taramathoi logduna player of the match ki mana phangki amaromda trophy asigi ngasi kongba dobi lampak sedok ground da sanakhiba atopa league match amadana MPA thonglongjamna TCMDC thongju part 2 pechu lampakpo run kunthraga humdoida maithiba pikhi MPA team gi sanaroi yumnam Icha Pamuna ball kuntra humdoida run kungan nipan lowkibaga amadi over manga da wicket ahum loba ngam khibagi damak player of the match ki mana kusinakhi housing amuk state asida ngasigi oikiba ainga sagi pau pizari ICAR regional center lamphel patage fangba report ki matungina ngasi state asida khwaidigi sabagi chang celsius degree kunginipan dasmik sino oiki aduga khwaidigi ingbagi changna celsius degree kun ga dasmik sinoni nungsitta yawba ising manilgi changna ayukta chada humputra mari amasung nungthildana chada humputaret oiki haina pausina khanglakli aroibada maru weba pausing amkana pizari ahong mamadi araiba mongda healthcare service asi lenga khaktana piba ngamde lanai miyo amadi miyam yaungna amata oina honamida basangi haina governor AK Balana phongdokre NRC tongdana census pangthoknaba honariba lenga ke thoksilasi maithiba nangani haina Federation of Haumi ki president Sapamcha Jadumani na phongdorakli amasung sahi asigi session da tamgadaba lyric substandard oi haina mara siraduna mairoi singna babu parada leiba bosem gi office ta yerum langsungduna landakre matang asida bulletin asi losinjare Manipur miyam gi punsida khwaidagi hena maru oiba state asigi lebak asigi amadi malem gi e pau singi damak SKTV news bu miyeng taduna leibiyo kurumjari